Wanda bot Tadabiraki Mam to show Tazamangan, Jaroeduga, Tadarataba Singsu, I Nasana Gantaze, Nanan Gantaze, Nanan Yamana Gantaze, Handaki, Heidi political gi, Kara, Maram Leba, condition Kraya, the Bagi, Mam Sudum Lerangani, and the different opinions, Labor Mam Lerangani, I respect those, Manipur Labor Mayam, Punamak Prasad, Hizari, Kurumzari Maheshwarna, Nasa Maheshwar, Hen Hen Tabak Torakani, Kut Amatilambado, Kut Anitil Aga, Tongtil Aga. Tabak ta solution porak na bahona jagani hoi power mo pai draga su ka manung da changma ngam draga su thabak wena taksara kani aduna Maheshwar gi energy hen hengal aga thabak khana dagi mayam khurum jari ngarang 18th lok sabha gi result declare tawkhre adubu ai ha mapung phana mai pak padi ngamudre ngamdraga su aingonda yamna thajabiraga Tadabirakiba vote lak amaga lising kuntram nga something vote sing aingonda thajabibagi damakta Maheshwarna hanna kurumjari aduga aingonda thajabado kaidonungda mangan jaroi tasengna Maheshwar aigidi thabak tawgena changjarakpani thabak tawkhini tawsu tawri tawsu tawki gani leptan tawgi gani adu tawbagi journey sida tasengna haragadi mapandagi thong thinbana yaratre ai manung changjage ko khut amana thinbe raktawa ai manung de changjage ko aduga changaga thabak to hena tawjage ko haibagi life ki journey mon thabak tawjage na changjabane ai thabak ki ni tasena politics haibase ai di my definition of politics is to do work aduna ai di adu khaktani men oina aduna thabak tawbasida mapung phana thabak tawba ngamdabagi mapung phana thabak tawjage ko haibagi wakhalonda leijabane aduna aingonda bot thadabirakiba mayam du soi thajaba mangan jaro eduga thadarakta singsu ai nasana gyan ta jai nanan gyan ta jai nanan yamana gyan ta jai handaki haidi political gi khara maram leiba condition khara yadabagi mayam sudum leiramgani adagi di different opinions leiba mayam leiramgani I respect tawjai aduna taseng haragadi ai di thabak tawgena changjabane aduna aina thong mapandagi thinba khut amana thinba yaraktaba du khut ani je thillaga thong amta hangdoga manung changjagena ai tawjabane duda ai namaka manung da changbagi matam se kithang yaudriba male aduna tasengna du yaudraga su ai hana dagi henna energy laina ai thong hangdok raga changba bang amdraga su khut amana thilamba du khut ani chang thilakani kagina hai matam da ai thabak sude lecture ai ose ai chanupi na kitang nari adun ai mafam dai mama kitang layengi kitang masa ngamdabagi haitare aduna yam thuna paragani masu aduga makha thabak leptana chathagani thabak na mai thabak ta mai onjan gani aduga inam punamak ai gi damakta tawigi ba lok sabha gi ta kaino haiba matamda ataina sudum masa gi angamba saida tonaba ngatani adu aigi oina haijarabada aikoigi oina haijarabada yamna free and fair election da haibadi ai sa haidi mayam akoigi mandal group keke amta leiba natte ai khangjai laibiriba mayam aduna aigi di worker hairaga worker natte aigi di laibiriba nungsiba singsina angno mangamba thakta nacha Maheshwar naw Maheshwar yama Maheshwar mai pa anbagi damakta chengi ba ngaktane ai khangjai aduna masagi thamoi sengna haidi karimta leitana haidi mai pak tabaya de ko na chenbi gi aduna bu ai 1,35,000 something phangba ngammi bane mayam do yarom draga ding ngamam da basu yai haitare aduna mayam nungsina siam sengna thamoi sengna tobi bagi damakta su yam thagachai aduga nasa Maheshwar naw Maheshwar yama Maheshwar kaidunu da tabak lepoi tabak leptana tabak changsan gani ai thong thin bagi tabak leptana thin gani thong na ma thin bado ani khut ani changa thilakani ado ka manung da changba dudi matam kitang yaudribra haibagi oram basu yai ishona mapuna mapam chana piraga adubu thabak oina pangthok sagani mapanda leire thabak tawgani ka mapanda leire thabak tawgani ka manung da change dam thabak tawgani ai thabak na taksa gena khanjaba mi amani ai amang ngangnara khotnaraga tawbasu ai ke pamjade aduna ai main motive ti thabak tawba adu hojiksu leibiriba mayam ai mai pakpa sing dai leibiriba mayam da su ai mayam punamak ta su dum puna haijari punamak aphanaba tawba ngatani aduna mayam gi interest ta mayam gi thajaba se mangan bidaba mayam pula pun minaraga haidi amatoina koi Manipur da hoji wari basi waba yaba warabane kuirabane sigi solution phangdabagi damaktene mayamna chongthoknare iba mayam se ai samaksu chongthokhibasu waba yaba ware ko haibagi kaman no changa kamta okhaijage ko hana chongthorakhibani aduna aduna sigi solution se porak pangam na bhona minasi amata oina punjalaga sol mayamna ingona thajaba aduki matik laiki leisu leiri aduna sigi thajaba ke donung mangan jaroi ai thabak leptana tawjarakani aduna taseng na haragadi ai gi damakta tawkhiba chen khiba haidi ai taseng ai khangna dabida ai sa khangdana
ꯑꯩꯒꯤꯗꯃꯛꯇ ꯇꯧꯈꯤꯕ ꯉꯥꯛꯇꯅꯤ ꯑꯩ ꯏꯁꯥ ꯈꯪꯗꯕꯤꯗ ꯆꯦꯟꯕ ꯑꯩ ꯏꯁꯥ ꯈꯪꯗꯕꯤꯗ ꯆꯦꯜꯂꯒ ꯃꯥꯏ ꯄꯥꯛꯍꯟꯅꯤꯡꯕꯒꯤꯗꯃꯛꯇ ꯆꯦꯜꯂꯒ ꯁꯦꯡꯅ ꯇꯧꯖꯈꯤꯕ ꯉꯥꯛꯇꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯇꯁꯦꯡꯅ ꯃꯍꯦꯁ꯭ꯋꯔꯅ ꯐꯖꯅ ꯈꯪꯖꯩ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯅꯤꯄꯨꯔ ꯂꯩꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯄ꯭ꯔꯖꯥꯗ ꯍꯥꯏꯖꯔꯤ ꯈꯨꯔꯨꯝꯖꯔꯤ ꯃꯍꯦꯁ꯭ꯋꯔꯅ ꯅꯆꯥ ꯃꯍꯦꯁ꯭ꯋꯔ ꯍꯦꯟꯅ ꯍꯦꯟꯅ ꯊꯕꯛ ꯇꯧꯔꯛꯀꯅꯤ ꯈꯨꯠ ꯑꯃ ꯊꯤꯜꯂꯝꯕꯗꯣ ꯈꯨꯠ ꯑꯅꯤ ꯊꯤꯜꯂꯛꯑꯒ ꯊꯣꯡ ꯊꯤꯜꯂꯛꯑꯒ ꯊꯕꯛꯇ ꯁꯣꯂꯨꯁꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯖꯒꯅꯤ ꯍꯣꯏ ꯄꯥꯋꯔꯃꯛ ꯄꯥꯏꯗ꯭ꯔꯒꯁꯨ ꯀꯥ ꯃꯅꯨꯡꯗ ꯆꯪꯕ ꯉꯝꯗ꯭ꯔꯒꯁꯨ ꯊꯕꯛ ꯑꯣꯏꯅ ꯇꯥꯛꯆꯔꯛꯀꯅꯤ ꯑꯗꯨꯅ ꯃꯍꯦꯁ꯭ꯋꯔꯒꯤ 에너지 ꯍꯦꯟꯅ ꯍꯦꯟꯒꯠꯂꯛꯑꯒ ꯊꯕꯛ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯇꯧꯖꯔꯛꯀꯅꯤꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯈꯨꯔꯨꯝꯖꯔꯤ